Hello ma'am, ngasi video sidi ay ngasi nomagi kamay na lay happy do yung minarisi ma'am do some share to jerky ado ma'am ay fresh or peso lawyer ko ado makata na video se jerky say breakfast to draw ni sanggong ga do kasi katami kasi am hawi ko to ka ado na ito may chai ni plate hay do hay no pa na khara cha khare hoje ichat na biga ay khara sami na ni asiga lay jare hauzik chak thong ba hauzarage asi ki mathel sidi sawri ama tawrani sa su yam sabanina asida sawri ki ising ari doidi morok atekpa morok asuba de thakri aduk maina ana thagachare se morok asuba khar su hapchare bako hauzik sausu sawgalak tore hauzik sawgalak pa ngai si dollar sawri hapani adu sondana kangau ngau bagi ko kangau khara ngauge Pwede khuhaose yam pamjay asiga layre mairian makudo haubne bako aluga aduga se sawri su sawre using a hak brong sawalhaga sawri mana hapne sawre aduga meyam asidana kangau su happy molok tore moro shuba haptri dor ma chu segara wawre asiga sawri mana hapalore adu nga yai ba haptri Ngayay basu sawkalaga hap ka daw bani na tradi ka bani buko duna ngayay basi hapani nga laraga ngak sawhalaga matungda miyam sondasu kangong lor hay baga manare moro su hap chenjare sida ngayay ba isingda jamtoga hapani sida laysare si ngayay basi ni haptasi Fazana siyang na jam to ba matunda hapjare sawri se sagala adi sawri ni hau re ai jang to di ko masida kaino ma yauraga asidana pani romba ka thangsing ga laire mayam haudo mandre yango asigi mathel side yamna chana re sawri ga pani romba bang kango ma ko ado bora ma ga yaur di yare Ado siya layre sawri lawyer bako kamsalage aduga asidana kangau layre Miyam hausi sak thong su lawyer banina bottle singse tantane sing bajana hapsan gige horen chak charam daida sat chum thangdaraga ko medana ko hausi ya salo ba haisina aduna ajik chisa su sarabina fresh takara thammaga kara ingtak thakpado yam ka hena ingjaga su adumai thakpadona hena mahau yawe natrane isinga se thakning baga phaude bako lumbu saba adumai tawbudo hai shower sire Meyam bottle se use fresh hapchan ki yam sai Lore meyam chak thong ba nga layraga charni yam ngalli pung 8:30 mukta taram khine bako sa to be school haji exam loi be ki ban lai bako aduna chak su khar theng trading asai na budum lawyer ne bako yam sak ne hong sa se amuk sa ne amuk mangchan gani roi dam taw lai chak thong lawyer pagi sa se ho mang sagan nai aduna yam sakat le
ꯐꯦꯟ ꯉꯥꯏꯍꯥꯛ ꯊꯥꯔꯒ ꯏꯁꯥꯁꯦ ꯏꯪꯊꯍꯟꯈꯤꯒꯦ ꯑꯁ ꯈꯨꯅꯨꯡꯉꯥꯏꯁꯦ ꯂꯩꯇ꯭ꯔꯦ ꯐꯦꯟ ꯍꯨꯝꯖꯤꯜꯂꯝꯅꯤ ꯏꯁꯥꯒꯁꯦ ꯈꯪꯉꯦ ꯏꯪꯊꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯏ ꯉꯔꯥꯡꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯈꯨꯠꯁꯥ ꯑꯃ ꯇꯧꯕꯅꯦ ꯀꯁꯥꯔꯗꯁꯨ ꯌꯥꯝ ꯁꯥꯏ ꯍꯥꯏꯌꯦ ꯑꯁꯤꯗꯁꯨ ꯌꯥꯝ ꯁꯥꯔꯗꯤ ꯀꯁꯥꯔꯗꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯕꯅꯤꯅ ꯍꯥꯏꯔꯤꯕꯅꯦ ꯑꯩꯅ ꯃꯃꯥ ꯐꯣꯟ ꯇꯧꯔꯛꯄꯗ ꯌꯥꯝ ꯁꯥꯏꯌꯦꯅ ꯉꯁꯤꯁꯨ ꯁꯥꯗꯣꯏꯔꯥ ꯈꯪꯗꯦ ꯅꯣꯡꯉꯥꯜꯂꯛꯄꯒꯅ ꯑꯣꯝꯆꯥꯛꯅꯔꯦ ꯑꯩꯈꯣꯏꯒꯤ ꯍꯨꯃꯥꯡ ꯄꯤꯕꯤꯗꯤ ꯀꯥꯕꯗꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯆꯅꯞꯅꯕꯗꯣ ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣꯀꯣ ꯊꯕꯛꯀ ꯈꯔ ꯁꯨꯔꯨꯔꯗꯤ ꯁꯨꯝ ꯆꯅꯞꯅꯔꯦ ꯑꯗꯨꯅꯤ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯅꯤ ꯆꯥꯛꯁꯨ ꯉꯜꯂꯤ 8:30ꯗ ꯇꯥꯔꯦꯕ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯁꯨꯝ 9:30 ꯋꯥꯏꯗ ꯈꯔ ꯂꯥꯝ ꯆꯥꯕꯗꯨꯅ ꯆꯥꯛꯇꯣ ꯈꯔ ꯆꯪꯉꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩ ꯍꯟꯗꯛ ꯈꯔꯅꯤꯁꯤꯗꯩ ꯁꯨꯝ ꯆꯥꯛꯁꯦ ꯐꯖꯅ ꯆꯥꯕ ꯌꯥꯔꯦꯕꯀꯣ ꯆꯥꯛꯁꯤꯁꯨ ꯆꯥꯅꯤꯡꯕ ꯐꯥꯎꯔꯦ ꯃꯅꯝ ꯃꯍꯥꯁꯨ ꯍꯩꯅꯔꯛꯑꯦꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯕꯁꯨ ꯌꯥꯔꯦꯕꯀꯣ ꯈꯔ ꯁꯨꯝ ꯋꯥꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ ꯏꯁꯥꯗꯣ ꯈꯔ ꯁꯨꯕꯗ ꯁꯨꯝ ꯑꯗꯨꯝ ꯅꯣꯟꯊ ꯍꯧꯒꯠ ꯍꯧꯖꯤꯟ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯁꯨꯝ ꯋꯥꯏ ꯑꯗꯨꯒꯤ ꯋꯥꯔꯤꯇꯅꯤ ꯃꯅꯝ ꯅꯝꯕ ꯈꯣꯠꯄꯗꯤ ꯀꯩꯁꯨꯝ ꯑꯗꯨꯃꯥꯏꯅ ꯑꯣꯅꯤꯡꯕ ꯐꯥꯎꯕꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯇ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤꯀꯣ ꯆꯥꯕꯁꯨ ꯌꯥꯔꯦ ꯆꯥꯡ ꯑꯃꯗ ꯁꯨꯝ ꯆꯥꯔꯦꯕꯀꯣ ꯑꯩ ꯍꯥꯟꯅꯗꯩꯕꯨꯗꯤ ꯆꯥꯛ ꯌꯥꯝ ꯆꯥꯖꯗꯦꯕꯀꯣ ꯑꯗꯨꯒꯤ ꯆꯥꯡꯗꯨꯒꯗꯤ ꯆꯥꯔꯦꯕꯀꯣ ꯌꯥꯝ ꯆꯥꯔꯛꯄ ꯂꯥꯏ ꯈꯣꯏꯔꯝꯃꯤꯅꯦ ꯏꯁꯥꯁꯤꯁꯨ ꯈꯔ ꯐꯒꯠꯍꯧꯅꯕ ꯌꯥꯝ ꯀꯪꯁꯤꯟꯗꯅꯀꯣ ꯌꯥꯗ꯭ꯔꯦꯕ ꯚꯤꯗꯤꯑꯣꯒꯁꯦ ꯌꯥꯝ ꯅꯝꯕꯁꯦ ꯇꯜꯂꯦꯕ ꯁꯛꯁꯦ ꯏꯀꯣꯞ ꯀꯣꯞꯁꯜꯂꯒ ꯂꯦꯞꯅ ꯇꯧꯕ ꯊꯕꯛꯇꯤ ꯁꯨꯝ ꯆꯥꯛ ꯊꯣꯡꯕꯒꯨꯝꯕꯁꯤꯗꯤ ꯁꯨꯝꯈꯔ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯐꯝꯕꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅ ꯐꯝꯕꯁꯦ ꯉꯝꯗꯦꯕꯀꯣ ꯀꯂꯥꯛꯄꯨꯖꯥꯎ ꯂꯦꯡꯁꯜꯂꯛꯑꯒ ꯆꯠꯄꯒꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯁꯦꯛꯄ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯒꯁꯨ ꯌꯥꯝ ꯌꯥꯎꯋꯦꯕ ꯌꯥꯝ ꯀꯟꯅ ꯈ꯭ꯋꯥꯡ ꯅꯥꯁꯜꯂꯛꯑꯦꯕꯀꯣ ꯈ꯭ꯋꯥꯡ ꯅꯥꯕꯩ ꯃꯇꯥꯡꯗꯨꯗꯅ ꯉꯥꯊꯔꯒ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯐꯝꯗ꯭ꯔꯗꯤ ꯑꯃꯨꯛ ꯌꯥꯗꯦꯕꯀꯣ ꯆꯞꯇꯤꯡꯅꯒ ꯐꯝꯕꯁꯦ ꯀꯨꯏꯅ ꯐꯝꯕ ꯄꯨꯔꯥ ꯅꯥꯕꯒꯤ ꯆꯥꯡꯁꯦ ꯂꯦꯡꯖꯟꯃꯟꯗꯅ ꯑꯩꯈꯣꯏ ꯐꯝꯕꯒ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯗꯕ ꯑꯗꯨꯃꯥꯏꯅꯒ ꯐꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅꯤ ꯐꯝꯕꯁꯤꯗꯤ ꯌꯥꯝ ꯌꯥꯗꯦ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯅꯤ ꯆꯥꯛ ꯂꯥꯝꯃꯛꯑꯦ ꯆꯥꯛꯁꯦ ꯌꯥꯝ ꯂꯥꯝꯃꯒ ꯆꯥꯕꯗꯨꯅ ꯍꯥꯎ ꯍꯦꯜꯂꯤꯗꯅꯀꯣ ꯑꯗꯨꯒ ꯄꯥꯟꯏꯔꯣꯟꯕꯁꯦ ꯃꯆꯦꯗ ꯁꯨꯝ ꯍꯥꯞꯆꯜꯂꯦꯕꯀꯣ ꯊꯥꯡꯖꯤꯡꯁꯨ ꯍꯥꯞꯄꯅꯤ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯅꯤ ꯑꯗꯨꯒ ꯀꯥꯡꯍꯧꯁꯦ ꯂꯩꯔꯦ ꯕꯣꯔꯥꯁꯤꯅ ꯅꯨꯄꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗꯣ ꯂꯩꯔꯛꯑꯦ ꯃꯇꯥ ꯆꯥꯔꯦ ꯑꯗꯣ ꯁꯧꯒ꯭ꯔꯤꯁꯤꯗꯤ ꯃꯅꯥ ꯆꯥꯅꯤꯡꯗꯦꯕꯀꯣ ꯃꯍꯤꯗ ꯑꯗꯨꯝ ꯊꯛꯄꯒꯤ ꯍꯧꯖꯤꯛ ꯆꯥꯖꯔꯛꯑꯒꯦ ꯃꯌꯥꯝ
ꯃꯌꯥꯝ ꯑꯩ ꯆꯥꯛꯁꯦ ꯇꯞ ꯇꯞꯅ ꯁꯨꯝ ꯆꯥꯍꯧꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯁꯥꯡꯈ꯭ꯔꯅꯦꯕꯀꯣ ꯃꯌꯥꯝ ꯅꯨꯡꯁꯥꯁꯨ ꯏꯪꯊꯅ ꯂꯩꯔꯝꯃꯦ ꯁꯨꯃꯥꯏꯅ ꯏꯪ ꯆꯤꯛꯅ ꯂꯩꯕꯁꯤꯅ ꯐꯔꯦ ꯑꯗꯨꯒ ꯄꯥꯝꯕꯤꯁꯤꯗꯒ ꯂꯦꯡꯕꯤꯅ ꯅꯨꯡꯁꯤꯠ ꯁꯤꯠꯂꯗꯤ ꯏꯁꯥꯁꯦ ꯏꯪꯊꯒꯗꯕ ꯃꯌꯥꯝ ꯑꯩ ꯇꯨꯝꯊꯣꯛꯎꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯉꯔꯥꯡꯗꯤ ꯑꯃꯨꯛ ꯁꯥꯃꯟꯗꯅ ꯇꯨꯝ ꯌꯥꯗꯦ ꯉꯁꯤꯗꯤ ꯑꯗꯨ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯁꯥꯔꯛꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯄꯥꯟ ꯏꯔꯣꯝꯕ ꯈꯔ ꯂꯩ ꯑꯗꯨꯒ ꯆꯥꯛꯀ ꯈꯔ ꯆꯔꯥ ꯋꯥꯠꯂꯤꯅꯦꯕꯀꯣ ꯑꯗꯨ ꯃꯣꯔꯣꯛꯄꯤꯔꯣ ꯀꯩꯅꯣꯝ ꯆꯥꯅꯤꯡꯉꯛꯑꯕ ꯆꯥꯛꯁꯨ ꯂꯥꯝꯃꯦ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯄꯥꯟ ꯏꯔꯣꯝꯕ ꯃꯣꯔꯣꯛꯄꯨꯗꯤ ꯈꯔ ꯁꯥꯗꯦ ꯑꯗꯣ ꯆꯥꯛꯁꯦ ꯆꯥꯕ ꯌꯥꯔꯛꯑꯕꯅꯤꯅꯀꯣ ꯑꯆꯥꯄꯣꯠꯁꯦ ꯂꯥꯝꯃꯛꯑꯀꯥꯟꯗ ꯑꯆꯥꯄꯣꯠꯁꯦ ꯌꯥꯝꯗꯣ ꯌꯥꯝ ꯆꯥꯁꯜꯂꯨꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯆꯥꯛꯀꯨꯝꯕꯁꯦ ꯆꯥꯔꯒꯅ ꯍꯦꯟꯅ ꯐꯕ ꯀꯧꯕꯅꯤꯅ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯀꯁꯥꯔ ꯄꯥꯟ ꯊꯣꯛꯄ ꯃꯇꯝꯅꯤ ꯄꯥꯟ ꯌꯥꯝ ꯆꯥꯅꯕ ꯃꯇꯝꯅꯤ ꯌꯥꯝ ꯃꯤꯁ ꯇꯧꯔꯦꯀꯣ ꯄꯥꯟꯒ ꯂꯤꯁꯥꯒ ꯊꯣꯡꯕꯗꯣ ꯌꯥꯝ ꯆꯥꯅꯤꯡꯉꯛꯑꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯆꯥꯕꯁꯦ ꯌꯥꯔꯛꯑꯕꯅꯤꯅ ꯒꯥꯔꯤꯒꯁꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯌꯥꯔꯝꯃꯗꯤ ꯊꯥꯔꯛꯄꯁꯨ ꯌꯥꯕꯅꯦ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯆꯥꯗꯤ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯅꯨꯡꯁꯥ ꯏꯪꯊꯔꯛꯄ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝꯁꯦ ꯋꯥꯛꯀꯤꯡ ꯁꯨꯝ ꯆꯠꯂꯒꯅ ꯆꯠꯂꯤ ꯁꯨꯝ ꯏꯆꯟꯅꯨꯄꯤꯁꯤꯡꯒ ꯑꯗꯨꯒ ꯆꯠꯇ꯭ꯔꯒꯅ ꯁꯨꯃꯥꯡꯗ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯂꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯏꯁꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯔꯛꯑꯕꯅꯤꯅ ꯅꯥꯎꯆꯥꯁꯤꯅ ꯀꯦꯃꯦꯔꯥ ꯅꯝꯕꯁꯦ ꯈꯪꯗꯕ ꯑꯗꯣ ꯑꯩꯅ ꯀꯦꯃꯦꯔꯥ ꯂꯩꯔꯦ ꯊꯣꯛ ꯍꯥꯏꯅ ꯊꯣꯔꯛꯄꯒ ꯍꯥꯏꯕꯗ ꯃꯥꯁꯦ ꯑꯩꯈꯣꯏ ꯁꯥꯖꯜꯂꯤꯅꯦ ꯃꯥꯏꯁꯦ ꯇꯧꯕꯤꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯄꯥꯝꯕꯤ ꯃꯁꯥꯡ ꯑꯅꯤ ꯈꯛꯇꯪ ꯍꯧꯔꯤꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕ ꯂꯣꯏꯔꯒ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ